All Manipur Sepaktakraw Association gi Nouna thau Pugadaba Singga Hannagi thau Puramba Singga gi MARAKTA handling over AMADI taking over ceremony PANGTHOKKHRE Hannagi President Komdram Dorendranath Nouna Khalaba President W Jitenda Mahagi Mafam Sinaduna AMSTA bu hena matik mangal lehenabagi damak honarak Naba achet pathazaba amaga lunina mahagi mafam sinakre Nouna Khalaba General Secretary Chingangbam na Sepaktakraw bu hena Manipurda sakhanghanduna Nouna hawgalakliba masana asibu pamzaba singda anoba mangal ama pinaba honagani habigi thazaba piki Hoi hajik yaraktabagi haitare tamani raktagi hena paibe yadaba mai tawdana president ju matam loisan giba sindama mak sungya yadabadagi hoi mihut sinba khatani ming sinba khatani body di amatang hanagi mi duni adum thabak tawdabisi kaisu kana su leite tadu su tokpa yaroi adagi darake soju tokpa yaroi leiba tai tai khoi gi leminari ba hana cheminarakpa loinamak haitare mingu waina panjatraga ju soi khoi sida leiba mayam asi si loima khoina yum dagi khoi khut paidana chingaga chaminaga da bangatani ado Lord ke harju Lord pe yaro have the hana khangi ba line jida chali bising si khoi loina dragadi kai sumai pa oiba adagi makha ta jar ko suk dajo tin haiba do khoi na thengna tor ji sigi de rai bani haiba do sigi ju lui lubadi anga player le selektre adubu solom da khoi federation da kai ga hai chat patu di khoi gi adu madu gi matam gi matung la ga khoi adum hona minaraga kai tawji ge do khoi makha ta na tapna ta na minaraga taminasi